ꯐ꯭ꯔꯦꯟ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯃꯅꯤꯄꯨꯔꯒꯤꯅꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤꯂꯔꯒꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯔꯗꯔꯒꯨꯝꯕ ꯇꯧꯕꯒꯤꯒ ꯁꯨꯝ ꯁꯤꯟꯃꯥꯕꯨꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯨꯝꯕ ꯅꯣꯕꯦꯜ ꯑꯣꯏꯔꯁꯨꯀꯣ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯕꯤꯕ꯭ꯔꯥꯕ ꯑꯩꯁꯦ ꯍꯟꯗꯛ ꯀꯣꯔꯤꯌꯥꯒꯤꯒꯨꯝꯕ ꯑꯣꯏꯕ ꯊ꯭ꯔꯤꯂꯔꯒꯨꯝꯕꯒꯤ ꯁꯤꯟꯃꯥ ꯈꯔ ꯌꯦꯡꯉꯨꯏꯕ ꯈꯔ ꯀꯨꯏꯔꯦ ꯑꯗꯩꯗ ꯑꯩꯁꯨ ꯑꯃ ꯏꯒꯦ ꯀꯥꯏꯅꯗꯤ ꯈꯜꯂꯦ ꯁꯨꯝ ꯏꯅꯤꯡꯕꯗꯣ ꯑꯗ ꯏꯕꯨꯗꯤ ꯏꯗ꯭ꯔꯤ ꯀꯔꯝ ꯀꯥꯟꯗ ꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯣ ꯏꯕꯁꯤꯁꯨ ꯏꯕ ꯍꯥꯏꯁꯦ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤꯅꯀꯣ ꯑꯗ ꯏꯒꯦꯒꯗꯤ ꯈꯔ ꯇꯧꯗꯕ ꯂꯩ ꯇꯧꯅꯤꯡꯉꯒ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯇꯧꯅꯤꯡꯕꯁꯤꯁꯨ ꯁꯤ ꯏꯅꯤꯡꯕ ꯈꯣꯠꯄꯁꯤꯁꯨ ꯄꯣꯛꯂꯛꯇꯕꯁꯨ ꯌꯥꯏꯀꯣ ꯑꯗ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯊ꯭ꯔꯤꯂꯔꯒꯨꯝꯕ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯖꯗꯅ ꯐꯖꯕꯗ ꯑꯅꯤꯔꯛ ꯀꯥꯁ꯭ꯌꯞꯅꯒ ꯄꯨꯊꯣꯛꯄ ꯁꯤꯟꯃꯥ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯕꯗꯂꯥꯄꯨꯔ ꯒꯥꯏꯗꯣ ꯁꯤꯟꯃꯥꯗꯣ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯦꯡꯕꯗꯁꯨ ꯐꯖꯩ ꯑꯗꯣ ꯍꯟꯗꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯀꯣ ꯑꯗꯣ ꯍꯟꯗꯛꯇ ꯑꯃꯨꯛ ꯌꯦꯡꯕꯅꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯖꯩꯑꯕ ꯌꯥꯝꯅꯀꯣ ꯑꯗꯣ ꯑꯗꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯌꯥꯒꯤ ꯑꯩꯈꯣꯏ ꯂꯩꯗꯅ ꯀꯣꯔꯤꯌꯥꯒꯤ ꯊ꯭ꯔꯤꯂꯔ ꯑꯣꯏꯕ ꯃꯤ ꯍꯥꯠꯄ ꯑꯣꯏꯕ ꯃꯔꯗꯔ ꯇꯧꯕꯒꯤ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤꯒꯨꯝꯕ ꯑꯣꯏꯕ ꯁꯤꯟꯃꯥ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕꯒ ꯑꯣꯏꯔꯁꯨꯀꯣ ꯂꯩꯔꯒꯗꯤ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇꯣꯔꯤ ꯀꯂꯦꯛꯁꯟ ꯑꯗꯨꯗ ꯀꯥꯏꯅ ꯑꯗꯨꯝꯕꯗꯗꯤ ꯑꯌꯥꯝꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯇꯧꯔꯦ ꯑꯉꯥꯡꯅ ꯏꯕꯩꯅꯤꯀꯣ ꯇꯤꯅꯦꯖꯔ ꯃꯌꯥꯝꯅꯕꯨꯗꯤ ꯏꯕꯩꯕꯨꯗꯤ ꯑꯣꯏꯕꯩꯅꯦ ꯑꯍꯟꯒꯨꯝꯕꯅꯗꯤ ꯀꯌꯥ ꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯤꯅꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯤꯅꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝꯅ ꯐꯥꯎꯕ ꯈꯣꯠꯄ ꯑꯣꯏꯔꯁꯨꯀꯣ ꯁꯨꯝ ꯂꯩꯗꯅ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯃꯦ ꯇꯨꯔꯦꯟ ꯇꯥꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯀꯥꯏꯁꯦ ꯑꯗꯨꯝꯕ ꯕꯦꯁ ꯇꯧꯕꯗꯁꯨ ꯏꯗꯕ ꯋꯥꯔꯤ ꯑꯣꯏꯅ ꯏꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝꯕꯗ ꯁꯤꯟꯃꯥ ꯇꯧꯔꯒ ꯈꯔ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯌꯔ ꯇꯧꯔꯒ ꯑꯗꯨꯝꯕ ꯂꯩꯕꯤꯕ ꯂꯩꯇꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐ꯭ꯔꯦꯟ ꯃꯦꯁꯦꯖꯇ ꯑꯣꯏꯔꯁꯨ ꯀꯃꯦꯟꯇ ꯑꯣꯏꯔꯁꯨ ꯑꯗꯣ ꯑꯩꯁꯨ ꯑꯃꯁꯨ ꯁꯨꯝ ꯏꯒꯦ ꯀꯥꯏꯅ ꯌꯥꯝ ꯈꯟꯕꯅꯦ ꯏꯕꯕꯨꯗꯤ ꯏꯗꯦꯀꯣ ꯏꯕ ꯉꯝꯗꯦ ꯍꯣꯏ ꯏꯔꯒ ꯐꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯄ꯭ꯂꯦ ꯕꯨꯛꯁꯇ ꯐꯣꯡꯉꯁꯨ ꯌꯥꯏ ꯀꯦꯟꯗꯜꯗ ꯐꯣꯡꯉꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯦꯄꯔ ꯕꯦꯛꯇ ꯐꯣꯡꯉꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯄꯣꯁꯇ ꯈꯛꯇꯪ ꯏꯕꯗꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕ ꯃꯥꯟꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯕꯗꯨꯅ ꯑꯗꯨꯅꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕ ꯃꯥꯟꯕꯅꯦꯕ ꯕ꯭ꯂꯣꯛ ꯄꯣꯁꯀꯨꯝꯕ ꯐꯦꯁꯕꯨꯛꯇ ꯏꯔꯁꯨ ꯌꯥꯕꯗꯤ ꯌꯥꯏꯀꯣ ꯅꯨꯡꯇꯤꯒꯤ ꯈꯔ ꯑꯗꯣ ꯑꯗꯨꯝꯕ ꯈꯪꯕꯤꯕ ꯂꯩꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐ꯭ꯔꯦꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯌꯥꯝ ꯏꯅꯤꯡꯉꯦ ꯁꯨꯝ ꯏꯅꯤꯡꯉꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟ ꯈꯕꯔꯗꯒ ꯃꯤ ꯑꯁꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯈꯣꯠꯂꯦ ꯀꯥꯏꯗꯨꯒ ꯑꯗꯨꯝꯕꯗꯩ ꯈꯤꯇꯪ ꯕꯦꯁꯀ ꯇꯧꯁꯜꯂꯒꯀꯣ ꯃꯤ ꯃꯔꯗꯔ ꯇꯧꯕ ꯈꯣꯠꯄ ꯁꯤꯟꯃꯥ ꯑꯣꯏꯅꯅꯤꯀꯣ ꯀꯩꯅꯣ ꯅꯠꯇꯕ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯅꯦ ꯐ꯭ꯔꯦꯟ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯃꯈꯣꯟꯁꯦ ꯇꯥꯔꯝꯃꯔꯣꯏ ꯇꯥꯔꯅꯁꯦ ꯍꯦꯠꯐꯣꯟ ꯁꯤꯖꯤꯟꯅꯔꯕꯅꯤ ꯐꯔꯦ ꯐ꯭ꯔꯦꯟꯁ